Manipur Top Trending News tungan welada source sendiri lokot cerita. Mata-mata di oida maru oba ipau sung tatuk lekang hanjat. Ngasi maru oba pauda ngasi si minister MLA khara galone na jiri bam da chatlaba matung Assam da mikal gi bot komba yaurugadauri. Manipur lengang na Imphal East district ki Porompat subdivision gi maintenance tribunal nikal amdre. Mapur oba leitrabi chahi marfu surabi mamabu tati tawoina tawi haiduna masanu pada pi kibalam kahat pinaba wakalakle lam adu give date amadi yon bayauna bandana singba thamdana ba Porompat ki SDO na masanu pa amasung mamung nupida direction pikre. Manipur gi police personnel yauna mioi ani Assam gi border mark heroin kilogram ama handle kona na fare lanjalak na relief camp ta laikliba sing mayumda hanjin jibu fawba celsius pangtokpa yaroi thogol mang PS na konba Thadang Hill range ta leramba bunker ahum thugai kre Nagapur ki miyambu to khai tahanaba siloidabani paw sandong pijari ngasi si minister na MLA khara galone na jiri bamda chalamatung Assam da mikhal gi bot komba yaurugadawi Chief Minister White Kem channel singduna MLA khara galone na hayeng ayuk jiri bam gi damak Imphal thadok la matung mafum aduda thungduna ahing lek la matung da tha asigi mapanda pangthok kadoriba Assam Assembly mikhal da mirep oiriba BJP gi mirep singi bot khomba yaurugadawi Chief Minister amasung MLA khara khongchat asigi matang da phangba paung hai hayeng pung taret tarpada Chief Minister na jiri bam gi damak Imphal thadokani aduga National Highway number 37 Imphal Jiribam lambi da chatuna nimit yung matung pung ama taramdai da Jiribam district headquarter da thungani district adu da thungla matung Chief Minister na pangthok kadaba thabak singi manung da lengak Kopi police station Jiribam gi ningsing khulda laiba district hospital gi phibam mathang yeksingani aduga lamden khulda su chatla matung da hayeng nungtil pung ani helakpada Jiribam gi new Alipur Naga village da Jiribam district oiba miyam gi apunba mifum ama pangthokani hairi hayeng numidang Jiribam da lek la matung mathangi numit tha asigi mapanda Chief Minister na Jiribam gi Chandrapurda interstate bus terminal sabagi urep tamba yauna Jiribam da paket kadaba project khara gisu urep tamgani aduga ayupung tara tarpadagina Assam gi Silchar district ki Rongpur maya lekai da laiba Ramabhadrap mandir da pangthukpa Uttarborn Assembly constituency da mikhal thengnariba BJP gi candidate singidamak election gi campaign pangthukani aduga mafum asida ayuki Taklen chal matung nungthil pung ani dagi Hailakandi district ki Jiribon gi Laisam khulda laiba Thogal maruki loisangda pangthokadaba election meeting da su sarup yagani hari aduga thasi manga gi nungthil pung manga rom tarpada Assam gi damak Jiribam thadukuna chalura matung numit adugi numidang pung tare tarpada Jiribam district ki headquarter da amuk halaklaga ahing lekani aduga mathagi numit thasi gi taruk ki ayupung tarada helicopter na Imphal gi damak Jiribam thadukani hari amaromdana Manipur lengang na Imphal East district ki Porompat subdivision gi maintenance tribunal likhal amdre mapuroiba leitrabi chahi marfu surabi mamabu tati tawoina tawi haiduna masanu pada pikibalam khakhat pinaba wakalakle lam adu give date amadi yon bayauna bandana singba thamdana ba Porompat ki SDO na masanu pa amasung mamang nupida direction pikre leipa asida chatnariba constitution na masa masu oiba singna makhogi ahal oiraklaba mama mapa singi amasung senior citizen gi yaifa thawangi thabak thoram sing paket kadabani haibagi wafam mayek sengna iduna thabak to onthoknaba thamlakpagi mathakta tunganba maintenance and welfare of parents and senior citizen act 2007 faw semduna tan halaklabasu Imphal East district ki Porompat subdivision gi poinadi hojik fawba Manipur lengang na maintenance tribunal nikhal amdre hari laipa asigi poina chahi yamsilaklaba mama mapa sing amasung senior citizen singbu luna chana tawduna ningthina loina binabagi damak maintenance and welfare of Parents and Senior Citizen Act 2007 asi semduna chana halakpagi mathakta Manipur gi oinasu Manipur Maintenance of Parents and Senior Citizen Rule 2022 semduna masigi provision sing thabakta onthok laklibani adubo laipak asigi oina lariba act asigi mathakta Manipur gi oijaba rules asi lera fawda Imphal East district ki Porompat subdivision dadi hojik fawda maintenance tribunal lingkhatta bara chahi yamaklaba ahal oiraklaba mioi singbu luna chana tawifam thokpa masam masu singna ningthijana Tobirakre haiduna wakalakpada masigi while changjafam leitre Imphal East district oina Porompat subdivision gi maintenance tribunal leitri haibasi tha asigi amada subdivisional officer SDO Porompat na pikiba order amada phongdorpadagi khangbani SDO Porompat safam jadumani na numit asida pikiba order adu permanent address na district asigi yaripok tulihal oiraga presence address na district asigi golatabida oibagi masagi sahi marfu surabi Khadija Begum Mapuraba Lakidaba Sarit Alina Mamang Thagi Tarada File Tarkiba Complaint Report Amada Yupum Oiduna Chatekiba Walgi Matung Ina Pikibani Hari
Manipur Police ki person ama yauna mioi ani Assam gi border manaka heroin kilogram ama henbaga loinana fare hairi Mizoram ga Assam ga tainaba ngamkhai manaka leiba Mizoram gi Kolasip haina khangnaba mafum amada Mizoram Police na sathaba anti narcotic operation amada Manipur Police ki personnel ama yauna naha ama konana heroin kilogram amaga gram chani tara manga ga loinana fare hairi thaldo asi matanga Mizoram gi excise amasung narcotics na phongdokibagi matun ina tha asigi amada atamdana drug ki market sathaki ba operation amada makoi anibu khwang puilam haina khangnaba mafum amadagi phabani hairi Naga Puruk Miyambo to Kai Tahanaba, Siloitabani. Mamang Tagi Kunda Nipangi Numidanga, Kamjong District, Kasom Kulen PS the Konba, Hongbay Kulda, NSN IM Lalhalup Asigi, Eastern Flexi Kadan Mari, Nomaina Kaptana, Hakramatung, Ukul Amasung, Kamjong Naga Puruki, Marta, Amaga Nusi, Hanadanaba, Amasung, Makoina, to Kai Tahanaba Tosing, the Turkey Basi Yaning Haina Naga, Scholars Association, Makedi from Dorake, Cyril Asigi, Matungina Hojik, Naga Political Journey, Luraba Tanka Asida, Masig mapuruk asigi manungda thorkliba balancing asi laibakibani thawng asina nagamiam gi marta amatta oiminaba amasung marek mau thokna hingbada akaiba pilkani hairi matam amada ichel naina chelamba Manipur University ki campus manung phawduna cheliba lilakhong maril asi mari lainaba authority na chahi kya singdok piraktabdagi haujikti kabo napina kopsin khibada natana tilkang hangoi uchi amadi linda chingbagi makol sakum oil pagalona Nomagi, Hengalatuna, Ising, Senpum Lektabdagi, Mokatuna Lere, MUG campus, Manung Fauna Cheriba, Lila Kong Maril Asigi, Maka Tangba, Nakalda Isingi Kong, Kenel Ama, Tongan Semaga, Awang Tangba Sarokna, Miamna, Low Unami, Adubu, Karigumba, Nong Yamakana Judana, Ising Isao, Mayak Nava Amadi, Low Palava Matung, Ising Tunjin Bagi, Todoxing, Mayak Navadagi, Low Lopangamdana, Mangba Karak, Yauke. Lila Kong Marilgi, Lopak Asisa Hichukpa, Ayamada, Matamda Ising, Tungduna Laiba, Maramna. Thaduna Mulabasu Kawmutamda Lai Kudek Achowa Amada Hobol Sing Adu Kanghalaga Ho Yenami Matam Matung Ina Lilakong Maril Asi Manipur University na Lokshin Kramatung Dagi Ningti Nungaina Sengdoktab Dagi Nomagi Mochin Ba Amadi Soksin Hanba Hegalakli Masina Maram Oiraga Haujikti Kong Asigi Manakta Changba Pawba Miamna Hangoinari Maruina Lilkang Singba Torkaja Haina Manana Kodalaiba Kunjasina Sasani Masinjaki Damak Kabonapi Kak Nanaba Kumba Pawba Hangoinari Hari Video asibu pautumada soiki lankiba yaw basung akpigani amadi sine asibu subscribe to video mukta taga papong doksari. Tungkoy na miyami si bata bunga bo ojage.